Lamdam sida hozik thokliba irang asida Mizoram gi Chief Minister ZoramThangga na Manipur gi Chief Minister bu hundunna ngangba amade Mathou nattana Mathou sarakpagi mayokta khoisaw narba ima ebel singna khurai kongpal tinsit road ki thongkhong da ngase ZoramThangga gi meetam mai thakhre khongjang adu khurai kongpal laisham lekai khurai kongpal chingabam lekai khurai kongpal sajor lekai gi apunba maira pai bi singna changsin khiba khongjang ni khongjang adu ga mari leinena khurai kongpal apunba maira pai bi mari gi advisor Thongga tabam nattana hai chatliba tha segi kunga tarukta Manipur da thokliba wathok lanthok sida Mizoram gi Chief Minister ZoramThangga na khut thingzilakpa maram cha de luinena Manipur gi Chief Minister bu hunduna ngangba hekte yabra maramdam ngake di haidraga migi maramdam kaidobagi khut thingzilaklibano mahakna khut thingzilakpagi artha su thokte khut thingzilaklabadi Manipur gi maitei nupi singna mahaki mathakta lokhatlakpa thabak khudingmak masana yana logadabani Matam pumbaki oina Mizoram Chief Minister ZoramThangga boycott taure Mizoram da laikhiba maitei macha singnabu tanthora du lamdam sigi ima ebel singna hakchina lawi matung tarakpada khut thingzilaklabadi maitei nupi kanano haiba masak chapchana utkani haike tungda Manipur gi saktam kaide aroi Mizoram gi Chief Minister na Manipur da khut thingzilakpagi mathau ta de long live Manipur haibane chingba kholau kaya sulauke Sangang tu maram jate Mathou nattana Mathou saba magi maram dam ngake de haidana Manipur da mana khut thingjalakpagi artha thokte MIZORAMTHANGA tu amohanna ma wa makha tarak patargadi Manipur gi maitai nupi singna magi mathakta tarak pathama khudima ma masana yana lawgada bane Manipur gi maya pabi khudima mabu boycott taure akhoi gi Mizoram da leiba maitai singko moina tathi ta hoina tanthokpirak babu su Mizoram gi Chief Minister ma hoina akhoi na mawa lawde aduga loina na mana Manipur gi honorable CM mana ngangba tu so akhoi